TAMTHIRABA COVID-19 LAICHAT NGAKTHOKNABA LEINGAKNA THAMKHIBA LOCKDOWN GA SAGONNABA CURFEW na LAM KHARADA KOMTHOKKHIBADAGI NGASIDI WAHANTHOK Leitraba LOCKDOWN GA PANGKHAK OIRE LOCKDOWN THUGAIDUNA LAMBI LAMJAODA THOKPABU AKAN ATHOU AMA OINA KHANBAGI WAKHAL THADOKPA MATAM OIRE LOCKDOWN GA SAGONNABA CURFEW LEIRINGEI CHEIRAKTA TRAFIC JAM OIRAKPADA ANGAKPA POKNAKHRE HIRAM ASIDA TOMTV gi AKHANABA PAUDAMAMA Malemgi miyoiba khunaida landarakliba COVID-19 LAICHAT NGAKTHOKNABA LEINGAKNA THAMLAMBA LOCKDOWN GA SAGONNABA CURFEW state asigi OINA sector kharada KOMTHOKKHIBADAGI ngasidi Wahanthok Leitraba LOCKDOWN ama oire lamdam asida COVID-19 positive oiba case leitabadagi miyamgi wakhalda ka hena mipaidabagi mami ama tarakpa si laibak thibani siraba tanfam asida passenger puba auto singna Huran nalada gari chenba hobagi mami ama tarakpa asina Leingakna Thamliba asa pumba khangu thakta manghanba haibadu taragani Ahing nungthil nungju nungsa khaidana miyamgi yaifanabgidamak sintha pangliba police singna thengkhang kayada lockdown thugaiduna lambida thorakpa kaya fagatpa laikhre pharaba mioi singdagi fine thihanbata natana makhoibu wakhal tananaba pauta kasu piribani sairakasida sasinabase sang paiduna thinglabadi thokhaurage matagum lockdown thugaibabu akanbani khanduna lamjau sorokta adumak thoklagliba sing asi wakhal tahaningbagi apamba kaya mathau towiba police singna fongdorakhi ado khoigi siraisa minu thonggi sira khoi check tawbiriba khoi sinong mayamna khoida nungaitabadi public mayamna loina ba pass yaudana karika mayam lakpiba adagi hospital gi duty su natabada hospital gi duty gi kanoga si ga napsalaga mayam sapiba asisu tahaningde dogi leba ki asuk chawba isuma leina public mayamna curfew thugaraga lakpiba su kaya khoi police ki maga de khoi khara pamjaba wale Miyamgi yaifanaba thamliba lockdown amadi curfew leiringeida traffic jam oirakpa angakpa poi haina traffic police singi thamoida sona hori sector kharada komthokkibadagi mi chinbagi sang hengalakliba asina maram oiraga lamdam asigi tunglam chatta COVID-19 gi saitheng sauna phanglakloi haiblaite leingakna lokhalakliba thausil thaurang kayasi aikhoina indaba thoklabadi sakudaba laichatna khunai asigi mirolbu chauna akibagi masak oiraba saitheng pirakani nungaitaba fongdorakpaga loina aikhoi pumba wakhal taminaba matam oire hairaki loina mi khudimaki loina bazar tamna laknareba aduna gari singji curfew pass yawbachu yawdabachu loina la amina traffic aikhoi duty tawbada masidi awaba moireba isa gi virus changdanabagi taw haiba potuni adu aikhoi parja miyamna masi khangdre maruaina adugi curfew pass pi geraba office singina to ID curfew pass PDC dakar oidta pirati phaba mi khidemana curfew pass lauraga loina ayamana laeba ajukti Manipur da COVID-19 positive oiba case Leitraba matungda Manipur Leingakna thamlamba lockdown adu sector kharada hangtokhibadagi miyamna lambi da ka hena tholokpana maram oiraga Manipur Leingakna thamliba lockdown asi lockdown oiribra mapung phaba lockdown ama oibagi sakta madudi uba fangdre Tanfamasida hangbaya riba wahangde Manipur Leingakna miyamgi yaifanabagidamag thamliba lockdown asi miyamna wakhal tadawa mongda hena chamamnaba thokdoke adi adumak thokhalib cameraman Naresh Kaloina paudamjariba yaifova maitai kharibam Times of Manipur Imphal